ꯈꯪꯅꯤꯡꯉꯁꯤꯗꯤ ꯀꯩꯗꯧꯒꯦ ꯌꯦꯡꯒꯦ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯍꯤꯟꯖꯥꯡꯁꯤ ꯏꯍꯥꯎ ꯍꯥꯎꯇ꯭ꯔꯕꯣ ꯃꯌꯥꯝ ꯍꯥꯎꯏꯗ ꯆꯥꯎ ꯍꯩꯃꯥ 이거 짜살로 꼬이가노 시수 나윤네나 칸도오 어이마 아시는 뭐 그 놈이로 또 오리지나 ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ 야이다 ꯃꯇꯦꯡ ꯍꯥꯏꯁꯤꯗꯤ ꯄꯥꯡꯅꯒꯗꯝꯅꯤ ꯃꯔꯨꯞꯀꯤꯕꯨ ꯑꯣꯏꯔꯁꯨ ꯌꯦꯛꯅꯕꯒꯤꯕꯨ ꯑꯣꯏꯔꯁꯨ ꯅꯣꯏ ꯂꯥꯛꯇꯨꯅ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯦ ꯁꯤ ꯄꯥꯁꯤꯜꯂꯨꯅꯦ ꯇꯥꯃꯣ ꯌꯥꯔꯅꯤ ꯇꯥꯃꯣ 야 ꯐꯔꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯊꯣꯏꯕꯤ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ tamo ꯆꯧꯒꯤꯒꯦ tamo ꯍꯣꯏ ꯐꯔꯦ ꯆꯧꯒꯤꯒꯦ ꯅꯪ ꯇꯧꯏꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯩꯁꯨ ꯅꯪ ꯌꯥꯝ ꯍꯩꯅꯗꯦ ꯅꯪꯒꯤ ꯉꯍꯥꯟꯒꯤ ꯍꯌꯤꯡꯈꯣꯏ ꯃꯥꯟꯕ ꯅꯨꯄꯥꯗꯨꯗ ꯅꯪꯕꯨ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯑꯦ ꯀꯩꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯨꯄꯥꯔꯣꯗꯣ ꯃꯥꯜꯂꯦꯕꯣ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯉꯥꯏꯈꯣꯅꯦ 하요 ꯀꯦꯊꯕꯤꯒꯤ ꯅꯝꯕꯔꯒ ꯂꯩꯕ꯭ꯔꯣ 레예 이만한 로이 러우라반 ꯑꯝꯇ ꯄꯤꯔꯝꯃꯨꯕ 세세 ꯀꯩ ꯍꯥꯏꯅ ꯁꯦꯞ ꯇꯧꯒꯦ 이마우 누비에는 셉 떠보네